Eigi Apambana Maang Tharaga Punna Hingminabagi Wakhallon Yaodraba amadi shiningba sisanu masha sidraga loire haibagi Wakhallon da adumak leirabadi Laan Asi Loiba Nairoi haina Agriculture Minister Thongam Bishwajit phongdorakli. Wafam asing Mission Organic Value Chain Development for Northeast Region MOV CDNER gi makada Nahakpam Foods and Beverages ka kusam naduna Chingmairongda Organic Outlet ama hangdopagi thoramda paumi singa hangba wahangi paukhumda mahakna phongdokibani. Thoram aduga mari lengna paumi singna irang asigi matangda hangba wahangi paukhum piraduna Minister Bishwajit na hai lamdam asida khunda minariba furup singna Punna Hingminabagi Wakhallon tungoinaraga aningba apama kaya tawnarakta nate masina atopa furupta kari sohalakpa yabagi haibado ningthina uba ngamdabadagi irang asi lakpani hauzik thokliba irang asida misi mina kaya yauribasi nungaiba nate adubu mi sininglaga sisanu aningba apama thungdaba yade haina adumak khalaga leirabadi thokliba Laan Asi Loiba Nairoi haina makna makha taki handak chatharakiba drone attack adugi matangna paumi singna hangba wahangi paukhum oina Minister Bishwajit makha tana hai thaudo adugi matangna marik chumna Khangnanabagidamang akang ahi kayaga tanaba hokre hiramasi ahenba report ti mahak talanga ki spokesperson oidaba maramna phongdokpada nungaitaba leigani haina Minister Bishwajit na paumising na thamke According to Tauriba or Eva Port Punamaksin idea appeal to Hanasu, because Madam the Yam selfish or Pota, where a particular Eigi Eigi Wakhallon Lakotaka Ayam Pochi, La Eva. Other Maramadana, every citizen, the lay postings, the lay postings, Icona, Momarin Tadaba, Aduga Mio Bagi Hoi, Amagi Leiranu, Amagi Leiranu, no I have put them to Witi, I say, Aduba Quena, Tawada Port Pubo, Makoina, Mia Tabatorum died up, Magi the Kanganova, Magi Mi Chizano, I give me Chizano Magi Cyril, where I have put Kanara. Lands in Suno Nairoi. Nakalamorom the Ngasino na hangdokiba organic outlet adugi matang the Minister Bishwajit na hai Mioi Bamana Hingminabagi the Magchaba haibasi yam na Bagmaru oi Matamamada Athaki Polam Sing Pangcha the Chanaramba du Hositi Chana Nabigi Polam Sing Haksang the Sokpa Soktaba Haibakayama so Haidoracli Asimu Matamasid Aksang Fanama di Punsi Sang na Hingmada Organiki oi Bachinjak Chaba haibasu yam na Maru oi Rakli. MOV CDNER ki makada Manipuri na housing of the input delivery masung custom hiring center tarahumdoi collection unit kulumdoi sit store warehouse aniyamadi organic outlet tangasi hangdokli basi Tharaga Punna ani sure organic ki oi bachinjak puthokna na bohona the Agriculture Department ki maikei gi ningthina streamline tawduna subsidy na chingma piraga thabak paikhatpa ngamliba samang department asigi achievement amane housing lamdam asigi lawu singu the fertilizer shinabagi chang hantarakpagi mami taba hore khongthang asi chinjak tagi thokan Laina kaya ngakthoknaba India pumbagi oina paikhalakpani organic chinjak shenaba asina anai yaudra punsi sang hingnanabagi amatangaraba pambai haibasi khangna chatminaba mathau tai haina Minister Bishwajit makhatana phongdoki pangthokiba organic outlet hangdokpaki thoramadu wangkhai SCG MLTS Arun Kumar Agriculture Department ki Commissioner RK Dinesh amadi Director N Gozen Rona chingba maroiba mioi kyana sarugyaki According to organic na laisi karigino according to Laina Tina the Natraga Nata Oidaba, Laina the Purnatukum Naba, Purnalana, Akon Afaba Sinjak Saraga, Afaba, Axel Galunana, Equina, Apava Kalakanda, Horgliba, Nagrik Simapung Hana, Ashengba, Baxi, Nagrik Wenama, Apung Hana, Patok Domuna Bagi Pandam, Amagaluna, Lunana, Hybrid some Skimziki Makada, organic Hypoposina, Kayam Nakanaba Pig Hyba. Matangda when see Hangduk Dukana see days they time see not only a quick lady but posting Polam Jingje, Hangan Bamatam the Masiki outlets in the Labamatam the organic Polam Jingje was this Hagada meeting Kanaba, where labors Harakani and Pam like the Masiki outlets in a Kanaba Piragani.